ngasi More Yingamkai Bank da laiba Cookie Students Organization KSO More Block Office ta KSO amadi More Youth Club MYC anina Manipur Government ki War on Drugs asi mapungfana sagwatnaba warep lawkre hiramasigi matangda press meet ama pangthoki KSO More Block amadi MYC gi luchingba singna paumisingda hai Manipur lengangna paikhalakliba War on Drugs 2.0 bu mapungfana sagwatlagani KSO More Block General Secretary David Nahai KSO amadi MYC anina hanadagi drug lalonba amadi drug sizinabagi mayukta khongthang kaya lakhatuna lakli loinana hauzik pariba Manipur lengangna paikhalakliba War on Drugs 2.0 bu mapungfana sagwatlagani drug lalonba amadi drug sizinaba miyoisingna athubada drug lalonba amadi sizinaba khudaktagi lepnabasu khanghanke War on Drugs 2.0 bu miyamna aranba lambiromda pusin biganu miyam khupna masibu sagwatminasi hainasu appeal tawrakli amaromda More Youth Club MYC gi President Philip K Khongsainasu lengaki War on Drugs pu sagwatminasi haiba wafam thamke Chief Minister N Birena War on Drugs asi mahaki mapung oiba thawrang ama oina paikhatnaba lauthokibani mahakna popi pambi thabana manghan takhanbagi matangda nungnangba pokli heroin puthokliba popi na ecology da chauna akaiba piri masina leibak lehau manghan batat natana ising pollution thohali amasung umang pokthoi hairaduna Birena popi pambi thabagi thabak lepa pamle